Akaswani Imphal, Ningthokkhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Birena, Unified Command amukhana, paishinduna Rajyasida Santi Hanjilhanaba chapchaba thabak lokhanaba India Bloc na hairi. Rajyasige Santi Raksagi phibam yenglaga pamdaba thokdoksing, thorokpa thingnaba sarkarna mahilwaisang makha tana numinini suti lauthokre. Senapati Jilagi Purulda leba mahilwaisang amada tamba mahiruk kuntaruk nauna chicken pox naba thingnare. Northeast Students Organization na Manipuri ki irang asida nungnang ba phongdokladuna Pradhan Mantri amadi Griha Mantri anida memorandum pisinduna athuba matamda irang asige waroshin porakna bataksenkre amasung Civil Aviation gi anishuba Asia Pacific Ministerial Miphamda Pradhan Mantri na Delhi Declaration puthoklagani. Mukhyamantri Nongthombam Birena Unified Command amukhana paishinduna Rajyasida Santi Hanjilhanaba chapchaba thabak lokhanaba India Bloc na hairi. Imphal gi biti rota laiba Congress Bhavan da pangthokiba pawgi mifam amada pawmising na hangba wahang amagi pawkhum piraduna India Bloc ki luchingba amadi Manipur Pradesh Congress Committee gi Working President su oiriba KH Debrata na hai Mukhyamantri Nongthombam Birena Unified Command amuhana paihelu haina mahiroising yauna miyamna dabi tawriba asi achumba khongthangni. Bharat Sangvidhan gi matungina Rajya gi makuk oiriba Mukhyamantri na Unified Command oiba haibasi masana taraba wafamni. Rajya sida hauzik leiriba irang asida Central Force na loriba thawdang asi yengluragadi Article 355 chanade haina logani. Irang asida Mukhyamantri na sakti amata leitaba Mukhyamantri ama oina leiba asina miyamna pendabagi khongjang kaya asi lakpani. Rajyasida hauzik oiragliba Santi Raksagi phibam asida pamdaba thawdoksing thorakpa thingnaba sarkarna Rajyasida leiriba mahilwaisangsi makha tana numit nini suti lauthokre. Manipur Sarkar gi Education S Director Laishram Nandakumar na thokpa chirolamada hai sarkar gi school sing government aided private amasung central school pumnamak makha tana hayeng amasung hangchit suti oiragani. Rajya Sarkar gi Higher and Technical Education gi Joint Secretary Laishram Doli na thokpa chirolamana hai Hauziki oiriba phibam asigi yenglaga Rajya sida mahilwaisang sing aided sarkar gi amadi Lanai College sing tha asigi 13 amasung 13 suti oiragani. Rajya sida leiriba irang asigi marakta Mahiruisingna tha asigi 10 da khongjing changsinbada shoktuna Rims Hospital da laikana duna leiribi Imphal College ki mahirui adu masagi phibam phagatle mahirui nupi masa asi discharge tawragani haina mahirui asigi apokpina phongdorakli Rims da laikana duna leiribi mahirui asi mahaki asokpa aduna maram oiraga makhatana social media da amukhana leikhidre haina tonga sandurakiba gamari leinana Rims Hospital da mahirui nupi masa asigi imung manung amade Mahangna tamliba college ki mahirui yauna pawmisingga unaba amada apokpina makhatana hai maki machanupi mahirui singi khongjang da sokpadagi Rims Hospital da layengduna lakpani adubu haujikti maki phibam phagatle mahirui singi khongjang numit adudasu laikhidre haina social media da lana paw sandorokpa laikre masigi matungda makhatana amukhana ngase yuk anganbada laikhidre haina paw sandoraki Rajyasida leiriba irang asigi marakta asumna aranba paw sandokpigano haina appeal tawrakli. Ngarang numidang Singjamai Police Station gi manung chana leiba kawada miyamna changsin ki ba khongjangda tankhaina bu honabada police na tear gas kapagi maikhu da so honba wabadigi nupi ama hospital da laikanari haire. Ngasi Naurim Lekai Pena Khong Lerakta Pangthokpa Pawgi Mifam Amada Naharol Yaifakol Club ki General Secretary Naurem William Nahai Ngarang kawagi khongjang aduda police na tear gas sel kapada yumlakta tarakpadagi thamapangi mirolbi ama tear gas ki maikhuna shor honbada nungaitabadagi haujik phawba Rims ki ICU da laikanari asigumba yumlakta tear gas kapsinduna awaba pibagi thong asi yaningde asigumba thong sing asi makhatana yumlak tawbidanaba appeal tawrakli. Rajyasida leiriba irang asigi marakta loijing loya da leiriba state forcing lauthokpigano haina Torbung Gram Panchayat ki manung chana leiba miyamgi maikaidagi Manipur Sarkar yauna mari leinaba singi pungning singsilakli. Imphal gi Singjamaida leiba People's Alliance for Peace and Progress Manipur na sinduna ngasi Bisnupur Jila gi irang thokanba mafam singda leiriba miyamna thengnariba awanunga gi matangda unaduna wari saba matamda Torbung Gram Panchayat ki Torbung Area Protection Committee ki President Irengbam Amumachana hai Rajyasida hauzik leiriba irang asina maram oiraga
Imphal mayolda oiragliba phibam asigi yenglaga lojing loyada leiriba state forcing asi lokhatkigadra haibagi mipaibe leire. Irang asigi manungda raja asigi lojing loyada oiriba phibam asigi yenglaga state forcing lengdana thambinaba thorang tawbiyu. Irang asi warusinamat laknabagidamak Mairoising yauna miyamna pungning phathaduna amata oina punduna hingsa yaudaba kari karamba thaurangsing paikhatminachige haibadu kupna khanaminasi mangna hai. Manipuri object chathariba Iran kinu maram oibadigi lojing liada leiba state forcing asi protection gi damakta lokhatgadabagi mabi khara ujai akwai torung gram panchayat haibasidi yamna khudong chadaba ma oibadigi asigumba state forcing lokhat kinabagi maram oibasi yaragadi lokhat pidanaba haina mari lenaba authority sing migrating singjari aduga koi mayam si tanaba machangaga koi gi violence nataba non violence rongda changjalaga amato iba thongdang lomginadana gi imale pak sibu kanana bagindaba atopo amarom da chatkidana bagi often singnasi panjabani Raja sida hauzik thokliba irang athuba matamda santi hanjilhalu haiba dabida ning hanna chenduna raja sigi tongan matam pagi jila singda chaliba kiran konthauzam ngasi jiribam jila da thumki aikhoi gi jiribam paumi ngathem biswaji na hai mangna thunglabaga jiribam gi lamlong kaithelda paumi singa unabada raja sigi jila ayambada ning handuna chatpa asi loisilakle adubu kendra sarkar na maki wakat asi tabidrabadi leibaga sigi tongan ba raja singda su mak chatnabu honagani Kiran July 16 Thobal gi relief camp amadagi khongsan ba hokibani magasi andro kendri yari poktagi ni hairi pawgi marak thatna attend break ama State Level Bankers Committee Manipur ki Maikai dagi pau jenjari Manipur State Government na thokiba notification amadi RBI gi ayabagi matung inna Manipur gi hauzik thoklibe irang asina sokhalaba loni singna mana lauriba loan sing matam kharagi haibadi chahi ama fau singdaba yabagi matam ahumlak subo oina sangdokle khudong chaba si lakhliba September gi tang kun fauba lobi ho Hairiba khudong chaba si hana lawkhidriba loan ni singna masa gi bank branch chatpiduna lobiba yagani pau jenjariba State Level Bankers Committee Manipur Tabiriba pawasi Akaswani Imphal dagini Senapati jila gi purul da leiba mahiloising amada tamba mahiroi kuntaruk nongna chicken pox na ba thengare aikoi gi senapati paumi e hekinina jila adugi CMO Dr. Sumpi Parshega warishana badahai purul da leiba Rosary High School da health checkup tawbada mahiroi kunmathoi chicken pox ki positive oiba thengaki masigi tungda school asimaki mahiroi mangana oinam PIC da checkup tawbada makoi chicken pox nare haina confirm tawba ngamki haiba school asing asidagi hauraga numit tarini suti thadokle haina senapati jila gi CMO na order ma thokre masiga loinana CMO gi lamjing makhada jila adugi health workers sing na makha tana laina asi sandoraktanaba health checkup pangthokba yumda chatuna yengsinba amadi atopa sexual thorang sing lokhotpa hokre hiramasigi matangda paudam ama Senapati Zilla Headquarters dagi Awangdom Puklomda kilometer Yankai Chatlaga Laiba Purul Village da Haukiba August Thadagi Chickenpox Laina Shandorакle District Medical Department gi matung inna Haujik Phawbuda Angang Kunmanga Nava Phakre active case Kuntaruk Lady Angang Singasi Chahi Taruk Tegi Taramanga Phawbugi Manungda Laiba Ngaktani Piva Mashigi Yanglaga District Health Authority na Launa Ganba Laina Ashi Thingnaba Awareness Campaign ke Apanthokli Haujik Phawba Chickenpox Ashi Atopa Singdadi Shandorakpa Paulaite. Laina Shigi Matanga CMO na Sumna Hai. Tang mapanda student khara chickenpox na bagi pau pangbada tang tara da student mayam da health checkup tawki bada chickenpox active case 21 phangki recovery phase da leba student khara so leirami all the cases are from that particular school mathangi tang tara mathoi sida so faina pau phangbana neighboring village amada particular school da attend to bus manga ama PhD oinam da OPD da chickenpox leye haina pau lakhi Akashwani Imphal gi pau gi damak senapati digi hekini Raja sida santi raksa gi phibam ngak senduna thamnabagi damakta paikhatpa khongthang gi saruk ama oina Imphal East amasung Imphal West jila da lauthokiba matam kaktaba curfew makha chathari masina maram oiraga jila ani sigi mahausa gi punsida ahongba piri matam kaktaba curfew sigi manungda ngase yuk anganbada Imphal gi khwairaman kaithelda potfam ngahak phamnakhi
Imphal mayol yauna jila ani asigi mafam ayambada pharmacy natana dukan amata thong hangnadre. Miyam tinba mafam sing yauna lambida passenger puba gari sing ichen chena khide. Curfew manung asida pamdaba thokdok sing thoktanabagi damak Rajya Police na Imphal mayol fauduna chaliba maroiba lambi yauna atai jila singa phaunaba lambi singda akanba cheksil thorang lokhatpa uri. Police ki maikai media yauna essential service singi gari sing chathok sasin tawbada apanba pikite adubu police ki maikai dagi maram chadana chathok sasin tawhandanaba akanba thabak paikhatli. Manipur da thokliba irang asiga mari lainana Assam Rifles ki DG oiramba retired Lieutenant Colonel PC Nair na media da phungki bo wafam MPP na yaningdaba phongdorakli. Dolasigi cherolaman hai Internet thingba asina mai masing tamba yauna beng amadi atai thabak thorom kayada kudong chadaba thengnari masi kongnanaba internet service da athingba thamliba asi lokthokpiyu. International Day of the World Indigenous Peoples lisingani kunmariga mari lenana pangthokpa numinini chupna chathagadaba National Conference ngasidagi Himachal Pradesh ki Solan da hokre. Adivasi Samanve Manch Bharat na sinduna pangthokliba conference asida Meitai Tribe Union gi Secretary amasung Joint Secretary na luchingba Mute Kangbu amasu saruk yari. Conference asi hek loibaga Meitai Tribe Union na Yelongi Meitai singbu Bharat Sangbidan gi Selu Tribe lista yahunnaba lebak sinba thungna pangthokpa khongsat makha chathagani. Union asina Kendra gi Mantri Singh, MP Singh, Rajya khara gi Mukhya Mantri Singh, Sarkar gi makok thongbo official Singh, Dharma gi luchingba Singh amasung social activist Singh unagani hari. Imphal West Jilagi Lamphel Patta Leiba Kendra Vidyalaya Manakta Leiba Mioi Ama Tha Asigi Taradagi Yumdagi Thokibadagi Thiba Khangdre Hairi. Lamphel Police Station na thokpa cherolamada hai mioi asigi ming Thokchom Ajay Singh Kawi sahi kunmapalum sure Thokchom Jila Singhi Machanupani mioi asi phut manga inchi marirom wangi kulai kuchuni masa pai. Awang nongpok Rajya Tariki apunba mahiroi loop ama oiriba Northeast Students Organization Nesona Manipur da tha tara taruk hena chatharakliba irang asida nungnangba phongdokladuna Pradhan Mantri amadi Griha Mantri anida memorandum pisinduna athuba matamda irang asigi waroshid poraknaba taksinkhre. Ngasi pisin kiba memorandum adu Nesona Manipur da thokliba irang asina maram oiduna miyoi kaya gi punsi mang kiba amadi lanthum kaya mang ta kibagi nungaitaba phongdokhi. Masiga loinana Rajya sigi irang asi hena kansilakpagi mami tari maramaduna Pradhan Mantri na Manipur gi irang asiga mari lenana Rajya sta chatuna hakthengnana oiriba phibamadu yengshinbinaba taksilli. Hauzik leidiba irang asigi waroishin asi nakalani gi marakta phaminaduna wari sanaraga purakpa ngamgani haina thajaba lei hainasu Neso gi cherol asina makha tana hairi. Pawgi marak thatna atenba break amamuk. Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening, breast mammography, pap smear test amasung thyroid ki anaba sing khangdoknaba USG sizinaduna screening lemna tawbagi khudongchaba pizari. Anaba singi oina PMJAY health card amasung government employee singi su khudongchaba pizari. Akupa marol gi damag AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akaswani Imphal dagi pau tabiri. Pradhan Mantri Narendra Modi na Nai Delhi gi Bharat Mandapamda hauze pangthokliba Civil Aviation gi anishuba Asia Pacific Ministerial Mifamda saruk yari. Pradhan Mantri na member state single loinana Delhi Declaration Mifam asida puthoklagani. Delhi Declaration asi aviation gi sector da awangba thaki mafam kannaba lambi yatpani. Civil Aviation Mantri Rajmohan Naidu na mifamasi ngarang Nai Delhi da hawdokibani. Sri Naidu Asia Pacific Ministerial Conference on Civil Aviation gi chairman oina khankibani. English ngani kunmanga fawbada aviation gi thabak thorom singda nupi sing yawbugi changsa da kunmanga fawba hengat hanaba mideng thamli. Aroibada maroiba paw amuk Mukhya Mantri Nongthombam Birena Unified Command amughana paishinduna Rajya se santi hanjilhanaba chapchaba thabak lokhanaba India block na haire. Rajya sigi santi raksa gi phibam yenglaga pamdaba thokdok sing thorok pathingnaba sarkar na mahiloisang sing makha tana numini suti lauthokre. Senapati jila gi purulda laba mahiloisang amada tamba mahiloi kuntaruk nongna chicken pox naba thengnare. Northeast Students Organization na Manipuri irang aste nungnangba phongdokladuna Pradhan Mantri amadi Griha Mantri ani da memorandum pisinduna athuba matamda irang asigi warashun poraknaba taksenkre amasung Civil Aviation gi anishuba Asia Pacific Ministerial Mifamda Pradhan Mantri na Delhi Declaration puthoklagani pauloi jare.